ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯩꯔꯛ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯇꯣꯔꯛꯄꯒ ꯊꯣꯡ ꯑꯗꯣꯝꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯁꯟꯁꯥ ꯁꯥꯗꯨꯅ ꯑꯃꯥꯏꯕ ꯄꯤꯕꯥꯔꯦꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯄꯤꯕꯥꯔꯦꯜ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯗꯨꯅ "ꯑꯣꯖꯥ! ꯑꯣꯖꯥ!" ꯍꯥꯏꯗꯨꯅ ꯀꯧꯔꯤ꯫ ꯑꯗꯨꯝꯅ ꯄꯤꯕꯥꯔꯦꯜꯅ ꯈꯪꯀꯧ ꯈꯪꯀꯧ ꯀꯧꯕ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯃꯨꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯁꯟ ꯁꯥꯔꯒ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯣ ꯈꯪꯆꯣꯡ ꯈꯪꯆꯣꯡ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯄꯤꯕꯥꯔꯦꯜ ꯍꯟꯗꯛꯃꯨꯛꯇꯤ ꯃꯍꯥꯛꯅ "ꯑꯣꯖꯥ ꯑꯣꯖꯥ" ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯗꯣ ꯂꯦꯞꯈ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯃꯍꯥꯛꯁꯨ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯄꯥꯛꯊꯗꯨꯅ ꯂꯥꯝꯗꯨꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯁꯛꯇꯝ ꯑꯗꯣ ꯄꯤꯕꯥꯔꯦꯜꯒꯤ ꯃꯃꯥꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯠꯂꯛꯂꯦ꯫ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯉꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯄꯤꯕꯥꯔꯦꯜ ꯍꯨꯃꯥꯡ ꯅꯤꯄꯤ ꯀꯥꯗꯨꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯆꯦꯟꯈꯩꯕꯒꯨꯝ ꯅꯤꯛꯂꯤꯕꯅꯤ꯫ ꯃꯁꯥ ꯑꯁꯤ ꯑꯃꯥꯏꯕꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯍꯦꯛ ꯀꯥꯎꯔꯕꯅꯤ, ꯉꯁꯤ ꯑꯁꯤꯕꯨ ꯁꯤꯔꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯅꯝ ꯁꯨꯠ ꯁꯨꯠ ꯅꯝꯂꯛꯏ꯫ ꯄꯤꯕꯥꯔꯦꯜꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯑꯣꯖꯥ ꯈꯩꯄꯥꯛ ꯁꯅꯥꯅ ꯂꯣꯏꯕ ꯌꯣꯡ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯒꯤ ꯅꯥꯔꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯒ "ꯍꯥꯏ, ꯅꯪ ꯀꯔꯤꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯣ? ꯅꯪ ꯁꯦꯟꯅꯤꯡꯂꯕ꯭ꯔꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯕꯥꯔꯦꯜ ꯁ꯭ꯋꯥꯏ ꯂꯥꯎꯅ "ꯀꯔꯤꯅꯣ? ꯀꯅꯥꯅꯣ ꯅꯪꯕꯨ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯥꯛꯇ ꯏꯀꯣꯏ ꯀꯣꯏꯅ ꯅꯥꯔꯨꯝꯗ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯌꯥꯝꯅ ꯍꯩꯅꯗꯕ ꯈꯨꯅꯣꯛ ꯑꯃꯗ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯝꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯅꯪ ꯑꯩ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯅꯤꯅꯦ? ꯍꯩ, ꯑꯩ ꯑꯁꯤꯅꯤ ꯅꯪꯅ ꯑꯣꯖꯥ ꯑꯣꯖꯥ ꯀꯧꯔꯤꯕꯗꯣ꯫ ꯅꯪꯅ ꯎꯔꯤꯕꯁꯤꯡ ꯑꯁꯤ ꯃꯪ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯩꯗꯤ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯕꯅꯤꯅꯦ꯫ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯌꯨꯝ ꯑꯁꯤꯕꯨ ꯉꯥꯛꯂꯤꯕꯅꯤ, ꯁꯦꯜꯂꯤꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯕꯥꯔꯦꯜ "ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯣꯖꯥ, ꯑꯩ ꯈꯪꯗꯗꯨꯅ ꯇꯧꯔꯕꯅꯤ. ꯑꯩ ꯆꯠꯆꯔꯒꯦ ꯑꯣꯖꯥ." ꯑꯁꯨꯝꯅ ꯄꯤꯕꯥꯔꯦꯜꯅ ꯆꯠꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯅꯣꯛꯂꯗꯨꯅ "ꯑꯣ, ꯅꯪ ꯑꯃꯥꯏꯕꯅꯤ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯀꯥꯎꯔꯕꯣꯏꯅ? ꯍꯩ, ꯂꯥꯎꯅꯦ, ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯂꯥꯎꯅꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯤꯕꯥꯔꯦꯜ ꯑꯀꯟꯕ ꯁꯥꯍꯨꯝ ꯑꯃꯅ ꯃꯍꯥꯛꯄꯨ ꯂꯥꯛꯇꯨꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯨꯁꯣꯔꯣꯠ ꯁꯣꯔꯣꯠ ꯍꯣꯝꯖꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯍꯣꯝꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯑꯗꯨꯗ ꯕꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯍꯦꯛ ꯇꯥꯁꯟꯕꯒ ꯄꯤꯕꯥꯔꯦꯜ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯦ, ꯑꯗꯨꯒ ꯂꯧꯕꯨꯛ ꯑꯃꯒꯤ ꯂꯧꯇꯥꯡꯁꯪ ꯑꯃꯗꯅꯤ꯫ ꯄꯤꯕꯥꯔꯦꯜ ꯏꯉꯛ ꯉꯛꯅ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯆꯔꯨ ꯃꯊꯛꯇꯅꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯍꯤꯞꯂꯒ ꯂꯩꯔꯝꯂꯤꯕꯁꯤ꯫ ꯃꯍꯥꯛ ꯄꯨꯛ ꯍꯧꯒꯠꯂꯛꯂꯦ, ꯑꯗꯨꯒ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯂꯣꯏꯔꯣꯏ ꯍꯧꯈ꯭ꯔꯤꯕ ꯌꯥꯝꯂꯕ ꯂꯧꯒꯤ ꯅꯥꯄꯣꯝꯁꯤꯡ ꯑꯃꯗꯤ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗ ꯐꯧꯅꯥ ꯃꯌꯥꯝ ꯑꯗꯨꯅ ꯖꯒꯣꯏ ꯁꯥꯕꯒꯨꯝ ꯏꯄꯣꯝ ꯀꯥꯔꯤ꯫ ꯏꯪ ꯏꯪ ꯂꯥꯎꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯒꯨꯝꯅ ꯅꯨꯡꯁꯥ ꯁꯥꯔꯤ꯫ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯗꯣ ꯎꯖꯕꯒꯤ ꯋꯥꯅꯤ, ꯅꯨꯃꯤꯠ ꯀꯔꯣꯝꯗ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯎꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯗꯨꯒ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯐꯖꯔꯕ ꯃꯅꯥꯅ ꯑꯁꯪꯕ ꯑꯣꯏꯔꯒ ꯃꯄꯥꯟꯅ ꯑꯉꯥꯡꯕ ꯃꯆꯨ ꯑꯣꯏꯕ ꯌꯥꯝꯅ ꯐꯖꯔꯕ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤ ꯃꯥꯜꯂꯕ ꯎꯖꯥꯎ ꯎꯔꯦꯟꯗ ꯍꯧꯕ ꯂꯩ ꯀꯌꯥ ꯑꯃꯁꯨ ꯆꯒꯨꯡ ꯆꯒꯨꯡꯅꯅ ꯍꯧꯔꯤ꯫ ꯌꯦꯡꯈꯤꯕꯗ ꯑꯉꯛꯄ ꯃꯥꯂꯦꯝ ꯑꯃꯗ ꯂꯥꯛꯄꯒꯨꯝ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯏꯀꯣꯏ ꯀꯣꯏꯅ ꯑꯁꯨꯝ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯕ ꯇꯣꯡꯇꯛ ꯇꯧꯕ ꯂꯩꯄꯨꯡ ꯑꯃꯗ ꯅꯨꯄꯥ ꯑꯃ ꯐꯝꯂꯒ ꯌꯥꯝꯅ ꯅꯦꯅꯥ ꯇꯥꯅ ꯆꯨꯔꯨꯞ ꯃꯥꯟꯕ ꯀꯔꯤꯅꯣ ꯃꯆꯩ ꯑꯃ ꯃꯈꯨꯠ ꯑꯅꯤ ꯂꯨꯅꯗꯨꯅ ꯆꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨ ꯍꯤꯗꯥꯛ ꯐꯨꯁꯨ ꯃꯥꯜꯂꯤ, ꯒꯟꯖꯥꯁꯨ ꯃꯥꯜꯂꯤ, ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ꯫ ꯄꯤꯕꯥꯔꯦꯜ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ "ꯁꯤꯗꯤ ꯑꯣꯖꯥ ꯈꯩꯄꯥꯛ ꯁꯅꯥꯅꯤꯅꯦ. ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨꯕꯨ ꯀꯔꯤ? ꯃꯍꯥꯛꯁꯤ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯦꯗꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨ ꯇꯥꯔꯗꯤ ꯃꯥꯅ ꯑꯩꯕꯨ ꯄꯣꯔꯛꯂꯤꯕꯁꯤ ꯂꯥꯏꯔꯩꯄꯥꯛꯇ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯆꯨꯝꯃꯤ, ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯂꯥꯏꯔꯩꯄꯥꯛꯅꯤ꯫ ꯌꯦꯡꯈꯤꯕꯗ ꯅꯨꯃꯤꯠꯀꯤ ꯃꯉꯥꯟꯗ ꯑꯃ ꯎꯕ
ꯅꯨꯃꯤꯠꯇꯤ ꯀꯔꯣꯝꯗ ꯊꯣꯛꯏ ꯈꯪꯗꯕ ꯂꯨꯔꯣꯏ ꯁꯟꯗꯣꯛꯈ꯭ꯔꯕ ꯂꯧꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯐꯖꯔꯕ ꯎ ꯋꯥ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯔꯤ ꯍꯦꯛ ꯌꯦꯡꯈꯤꯕꯗ ꯏꯪ ꯆꯤꯛꯂꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯤ ꯈꯔꯪ ꯂꯥꯎꯔꯕ ꯂꯩꯃꯥꯏ ꯑꯁꯤꯗ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯄꯥꯅ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡ ꯑꯁꯤꯗꯅ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯊꯥꯡꯍꯟꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯝꯕꯗꯒꯤ ꯕꯤꯕꯥꯔꯦꯜꯅ ꯑꯣꯖꯥ ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯧꯖꯤꯛꯇ ꯊꯛꯄꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯕ ꯑꯃꯥꯏꯕ ꯈꯩꯕꯥꯛ ꯁꯅꯥꯗꯣ ꯕꯤꯕꯥꯔꯦꯜꯗ ꯇꯞꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯪ ꯀꯌꯥ ꯂꯥꯛꯂꯕ ꯋꯥ ꯑꯣꯏꯔꯦ ꯀꯨꯏꯔꯦꯅꯦ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 19 ꯁꯨꯔꯕꯅꯤꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯤꯕꯥꯔꯦꯜ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯃꯪꯂꯥ ꯅꯠꯇ꯭ꯔꯒꯅ ꯇꯥꯏꯕꯪꯂꯥ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯇꯨ ꯏꯆꯥꯒ ꯂꯩꯔꯤꯕꯗꯨꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕ ꯃꯗꯨꯅ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯅ ꯑꯁꯦꯡꯕ ꯇꯥꯏꯕꯪ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯗꯨꯝꯅ ꯕꯤꯕꯥꯔꯦꯜꯅ ꯃꯨꯔꯨꯝ ꯁꯣꯟꯖꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯈꯩꯕꯥꯛ ꯁꯅꯥꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯛ ꯍꯥꯏꯌꯨꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯕꯥꯔꯦꯜꯅ ꯑꯣꯖꯥ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯑꯣꯖꯥꯗꯒꯤ ꯃꯍꯩ ꯇꯝꯖꯒꯦ ꯃꯥꯏꯕꯒꯤ ꯃꯍꯩ ꯈꯔ ꯈꯪꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯨꯒꯗꯤ ꯑꯩꯕꯨ ꯄꯨꯡꯉꯥꯎ ꯉꯥꯎꯍꯟꯕꯤꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯩꯕꯥꯛ ꯁꯅꯥꯅ ꯅꯣꯛꯂꯒ ꯑꯗꯨꯒꯤ ꯑꯩꯅ ꯍꯧꯔꯛꯂꯤꯕꯅꯤ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯁꯤ ꯃꯟꯇ꯭ꯔꯒꯤ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕꯅꯤ ꯃꯥꯏꯕ ꯇꯝꯕ ꯍꯧꯔꯕꯅꯤ ꯅꯪꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯝꯗꯧꯅ ꯅꯥꯟꯊꯣꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯗꯧꯔꯤꯕꯅꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯒꯗꯕꯗꯤ ꯅꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯅꯍꯥꯛꯅ ꯍꯦꯛ ꯍꯥꯏꯕ ꯉꯝꯕꯗ ꯑꯩꯅ ꯅꯉꯣꯟꯗ ꯑꯈꯥꯛꯄ ꯂꯩꯇꯅ ꯂꯩꯋꯥ ꯇꯝꯕꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯅꯪꯒ ꯌꯦꯛꯅꯕ ꯑꯃ ꯅꯪꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯒ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯏꯂꯥꯏ ꯂꯥꯏꯅ ꯈꯟꯒꯅꯨ ꯅꯪꯕꯨ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯁꯦꯟꯅꯗꯨꯅꯇ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯅꯉꯣꯟꯗꯒꯤꯁꯨ ꯍꯩꯕꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯤꯅ ꯍꯦꯟꯈ꯭ꯔꯦ ꯃꯍꯥꯛꯇꯤ ꯆꯤꯡꯎ ꯈꯨꯌꯨꯝ ꯂꯥꯏꯒꯨꯝꯅ ꯃꯟꯇ꯭ꯔ ꯂꯩꯋꯥ ꯑꯃꯗꯤ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞꯀꯤ ꯃꯔꯝꯗ ꯂꯣꯏꯅꯃꯛ ꯈꯪꯂꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯍꯥꯛꯀ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯍꯩꯔꯤꯕ ꯆꯥꯡ ꯑꯁꯤꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯑꯉꯥꯡꯒ ꯑꯍꯜꯒ ꯄꯥꯕꯒꯨꯝꯕꯅꯤ ꯅꯨꯡꯒ ꯌꯦꯔꯨꯝꯒ ꯀꯥꯎꯅꯕꯒꯨꯝꯕꯅꯤ ꯑꯗꯨꯅ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯃꯐꯝ ꯑꯁꯤ ꯅꯍꯥꯛꯅ ꯍꯥꯏꯕ ꯉꯝꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯈꯥꯛꯄ ꯂꯩꯇꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯝꯕꯤꯒꯗꯧꯔꯤꯕꯅꯤ ꯉꯁꯤꯗꯒꯤꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯈꯔ ꯁꯥꯄꯣꯡꯂꯛꯀꯗꯧꯔꯤ ꯍꯥꯏꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯅꯍꯥꯛꯅ ꯅꯝꯊꯒꯗꯕꯅꯤ ꯃꯥꯡꯍꯟꯒꯗꯕꯅꯤ ꯃꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯪꯒ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯃꯥꯏꯕꯗꯨꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯗꯨ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯝꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯤꯕꯨ ꯑꯣꯠꯄ ꯅꯩꯕ ꯃꯤꯑꯣꯏꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛ ꯂꯥꯏꯔꯩꯄꯥꯛꯇ 4 ꯍꯦꯟꯅ ꯆꯠꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯤ ꯂꯥꯏ ꯑꯅꯤꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ ꯐꯔꯦ ꯅꯉꯣꯟꯗ ꯑꯩꯅ ꯁꯨꯒꯥꯏꯅ ꯇꯥꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯍꯥꯟꯅ ꯇꯧꯔꯣ ꯅꯍꯥꯛꯅ ꯂꯩꯔꯤꯕꯁꯤ ꯀꯔꯝꯕ ꯃꯐꯝꯗꯅꯣ ꯍꯥꯏꯕꯗꯨ ꯅꯍꯥꯛ ꯈꯪꯗꯣꯛꯆꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯕꯥꯔꯦꯜꯒꯤ ꯃꯃꯥꯡꯗ ꯐꯝꯂꯒ ꯋꯥ ꯉꯥꯡꯂꯝꯕ ꯑꯃꯥꯏꯕ ꯈꯩꯕꯥꯛ ꯁꯅꯥ इखंग खंगौदना स्वाई मांख्रे मतौ असोमना उफुल लाइफुलगुमना फुरुंग कायरगा नुसिचिलिबा अदुगी मरकत तिनखिबदुता पिबारेल पुंगा ngakli masidagidi पिबारेल मफम मसी करम मफम ओरिबा जानो हाइदुना खंगतोकनबगी दमक्ति यामना कन होनरी असोमना महाना फन्न कुइन होनरबसु करी अमता उपाय लेरमदे masidagidi पिबारेल करी तौसिगे हाइदुना वखल असुम खल्ली असुम खलंबदगी ममई थंगता पिबारेलना करीगुंबा मा निंगसिंगलकली मदुदी ngасai mahana lakhi matamda yung manungda chongsilakibani aduga thongado khonglai thuna thingkhibani aduga hairakibasi amaiba khaibak changna masa asi ngasidagina numit nini homnigi mamangda sikhibani haribadu mahaki wakhalbu manghan mangamanaba mahakpu sumba yananaba lewa mantra sonunna langthakpa hawraklibani haibasi su mahan hawjikta wakhal laklei maram asidagi pibarelna oda
ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩ ꯈꯪꯖꯔꯤ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄꯗꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯈꯩꯕꯥꯛ ꯁꯅꯥꯅ ꯍꯣꯏ ꯑꯗꯨꯗꯤ ꯍꯥꯏꯔꯣ, ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯀꯔꯝꯕ ꯃꯐꯝꯗꯅꯣ? ꯂꯥꯏꯔꯩꯄꯥꯛꯇꯔꯥ, ꯃꯤꯔꯝꯂꯦꯟꯗꯔꯥ, ꯅꯠꯇ꯭ꯔꯒꯅ ꯁꯔꯒ ꯍꯥꯏꯕꯗꯨꯗꯔꯥ, ꯅꯠꯇ꯭ꯔꯒꯅ ꯅꯣꯔꯣꯛ ꯍꯥꯏꯕꯗꯨꯗꯔꯥ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯄꯤꯕꯥꯔꯦꯜꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯅꯣꯔꯣꯛꯇꯁꯨ ꯅꯠꯇꯦ, ꯁꯔꯒꯗꯁꯨ ꯅꯠꯇꯦ, ꯂꯥꯏꯔꯩꯕꯥꯛꯇꯁꯨ ꯅꯠꯇꯦ, ꯇꯥꯏꯕꯪꯄꯥꯟꯗꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯑꯣꯖꯥꯒꯤ ꯏꯃꯨꯡꯒꯤ ꯌꯨꯝꯌꯥꯏꯃꯛꯇꯗꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯩꯕꯥꯛ ꯁꯅꯥ ꯍꯧꯅ ꯅꯣꯛꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ, ꯍꯣ ꯑꯗꯨꯅꯤꯗꯅ, ꯑꯗꯨꯝꯅ ꯂꯧꯁꯤꯡ ꯂꯩꯌꯨ ꯍꯥꯏꯕ ꯋꯥꯅꯤ꯫ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯅꯩꯅꯕ ꯉꯝꯕ ꯑꯃꯗꯤ ꯃꯗꯨꯕꯨ ꯆꯤꯟꯐꯥ ꯄꯨꯁꯤꯟꯗꯨꯅ ꯃꯗꯨꯗꯒꯤ ꯈꯪꯕ ꯌꯥꯕ ꯍꯩꯕ ꯌꯥꯕ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯄ ꯉꯝꯕꯗꯨꯕꯨꯅꯤ ꯑꯍꯩꯕ ꯋꯥꯈꯜ ꯂꯩꯇꯥꯕ ꯃꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯐꯔꯦ, ꯅꯍꯥꯛꯅ ꯍꯥꯏꯕ ꯆꯨꯝꯃꯤ, ꯃꯁꯤ ꯑꯩꯅ ꯁꯦꯝꯂꯤꯕ, ꯑꯩꯒꯤ ꯂꯩꯋꯥꯅ ꯁꯦꯝꯂꯤꯕ ꯁꯪꯁꯥꯔ ꯃꯥꯂꯦꯝ ꯑꯃꯅꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯂꯧꯊꯣꯛꯄꯤꯔꯕꯒꯦꯀꯣ꯫ ꯂꯥꯛꯑꯣ ꯂꯧꯁꯪꯗꯨꯗ ꯆꯪꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯧꯁꯪ ꯑꯗꯨꯗ ꯆꯪꯉꯛꯂꯤ꯫ ꯑꯗꯨꯒ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯄꯤꯕꯥꯔꯦꯜꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜ ꯃꯀꯣꯛꯇ ꯆꯤꯡ ꯂꯥꯎꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯉꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯑꯃꯥꯏꯕ ꯈꯩꯕꯥꯛ ꯁꯅꯥꯒꯤ ꯃꯥꯡꯒꯣꯜꯗ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯒ ꯂꯩꯔꯝꯂꯦ꯫ ꯄꯤꯕꯥꯔꯦꯜꯅ ꯑꯃꯥꯏꯕ ꯈꯩꯕꯥꯛ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯑꯣꯖꯥ? ꯅꯠꯇꯦꯅꯦ, ꯑꯣꯖꯥꯒꯤ ꯃꯍꯩ ꯑꯗꯨ ꯑꯩꯉꯣꯟꯗ ꯆꯥꯡ ꯌꯦꯡꯉꯨ, ꯑꯩꯉꯣꯟꯗ ꯎꯠꯂꯨ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯈꯤꯕ ꯅꯠꯇꯦ꯫ ꯑꯣꯖꯥꯅ ꯍꯩꯔꯤꯕ ꯃꯍꯩ ꯑꯗꯨ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯇꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯆꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯗ ꯑꯃꯨꯛ ꯄꯨꯁꯟ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯗ ꯑꯃꯨꯛ ꯄꯨꯁꯟ, ꯑꯩꯁꯤꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯂꯥꯛꯅꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯩꯕꯥꯛ ꯁꯅꯥꯅ ꯍꯥꯏ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗꯅꯦ ꯀꯂꯪꯀ ꯁꯤꯡꯅꯔꯛꯀꯅꯨ꯫ ꯑꯗꯨꯝꯅ ꯁꯤꯡꯅꯔꯛꯂꯕꯗꯤ ꯅꯪ ꯃꯍꯩ ꯑꯃꯠꯇ ꯍꯩꯗꯕꯤꯗ ꯅꯪꯅ ꯍꯥꯟꯅ ꯍꯩꯖꯔꯝꯕ ꯄꯨꯝꯅꯃꯛ ꯀꯀꯥꯗꯨ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯍꯜꯂꯒ ꯄꯨꯡꯇꯦꯡ ꯇꯦꯡꯅ ꯊꯥꯗꯣꯛꯈꯤꯕ ꯉꯝꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯀꯅꯨ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯤ, ꯑꯩꯅ ꯇꯝꯕꯤꯒꯗꯧꯔꯤꯕ ꯁꯥꯇ꯭ꯔ ꯑꯣꯏꯒꯗꯧꯔꯤꯕ ꯅꯪ ꯉꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯀꯣꯛ ꯂꯩꯕꯒꯦ ꯑꯃꯗꯤ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯀꯌꯥꯝ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯅꯍꯥꯛꯅ ꯀꯔꯤ ꯈꯪꯗꯨꯅ ꯉꯥꯡꯂꯤꯕꯅꯣ? ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯧꯕ ꯆꯥꯡꯌꯦꯡꯗ ꯅꯍꯥꯛꯅ ꯃꯥꯏ ꯄꯥꯛꯂꯕꯅꯤꯅ ꯅꯪꯅ ꯍꯦꯛ ꯄꯥꯝꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯍꯥꯏꯌꯨ, ꯅꯪ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯍꯩ ꯍꯩꯕ ꯄꯥꯝꯃꯤ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯕꯥꯔꯦꯜ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯑꯣꯖꯥꯅ ꯍꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗꯁꯨ ꯇꯝꯕꯤꯌꯨ, ꯑꯣꯖꯥꯅ ꯍꯩꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯩ ꯍꯩꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯩꯕꯥꯛ ꯁꯅꯥꯅ ꯑꯩꯅ ꯉꯁꯤ ꯍꯩꯔꯤꯕ ꯑꯁꯤ ꯏꯆꯝ ꯆꯝꯅ ꯍꯩꯕ ꯅꯠꯇꯦꯅꯦ꯫ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯃꯌꯥꯝ ꯑꯁꯤ ꯈꯪꯅꯅꯕ ꯍꯣꯠꯅꯕꯗ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯆꯠꯇꯨꯅ ꯂꯩꯋꯥ ꯇꯝꯂꯨꯔꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯅꯍꯥꯛꯅ ꯍꯩꯒꯦ, ꯈꯪꯒꯦ, ꯑꯩꯒ ꯃꯥꯟꯅꯅ ꯊꯣꯡ ꯃꯥꯟꯅꯅ ꯆꯠꯀꯦ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯑꯩꯅ ꯅꯤꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯅꯍꯥꯛꯅ ꯄꯤꯕ ꯉꯝꯂꯕꯗꯤ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯉꯣꯟꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯝꯕꯤꯔꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯄꯣꯠ ꯑꯁꯤ ꯑꯩꯅ ꯍꯦꯛ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯦ ꯀꯥꯟꯅꯩ ꯍꯥꯏꯕ ꯈꯪꯂꯛꯄ ꯅꯨꯃꯤꯠꯇꯒꯤ ꯊꯤꯗꯨꯅꯇ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ꯫ ꯐꯅ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯔꯕꯁꯨ ꯍꯦꯛꯇꯃꯛ ꯐꯪꯍꯧꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯉꯝꯈꯤꯗ꯭ꯔꯕ, ꯑꯩꯅ ꯐꯪꯈꯤꯗ꯭ꯔꯕ, ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯄꯣꯠ ꯑꯁꯤꯃꯛ ꯅꯍꯥꯛꯅ ꯄꯤꯕ ꯉꯝꯂꯕꯗꯤ ꯅꯍꯥꯛꯅ ꯍꯦꯛ ꯇꯝꯃꯨ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅꯃꯛ ꯇꯝꯂꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯕꯥꯔꯦꯜ ꯌꯥꯝꯅ ꯈꯪꯅꯤꯡꯅ, ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯀꯔꯤ ꯄꯣꯠ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯩꯕꯥꯛ ꯁꯅꯥꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯑꯗꯨꯒ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯁꯤꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯀꯣꯛꯀꯤ ꯂꯨꯔꯦꯟꯒꯤ ꯁꯔꯨ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯁꯤꯕ ꯑꯣꯏꯒꯗꯕꯅꯤ, ꯑꯗꯨꯁꯨ ꯊꯥꯡꯖꯒꯤ ꯑꯍꯤꯡ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯕꯥꯔꯦꯜ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯀꯔꯤꯅꯣ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨꯗꯤ ꯉꯝꯐꯝ ꯊꯣꯛꯇꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯂꯨꯔꯦꯟꯒꯤ ꯁꯔꯨ ꯑꯣꯏꯔꯕꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯐꯪꯈꯤꯕꯁꯨ ꯌꯥꯏ, ꯑꯗꯨꯒ ꯊꯥꯡꯖ ꯅꯨꯃꯤꯠꯇꯁꯨ ꯄꯣꯛꯄ ꯑꯗꯨꯒ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯗ ꯁꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯂꯨꯔꯦꯟ ꯃꯀꯣꯛ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄ ꯑꯁꯤꯗꯗꯤ ꯑꯩꯅ ꯀꯝꯗꯧꯅ ꯃꯗꯨꯕꯨ ꯈꯪꯒꯗꯧꯔꯤꯕꯅꯣ, ꯉꯝꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯩꯕꯥꯛ ꯁꯅꯥꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯆꯠꯂꯣ, ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯇꯝꯕꯤꯕꯁꯨ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯕꯥꯔꯦꯜꯅ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ,
ꯍꯧꯖꯤꯛꯇꯗ ꯑꯣꯖꯥꯅ ꯑꯣꯖꯥꯒꯤ ꯆꯥꯡꯌꯦꯡꯗ ꯑꯩꯁꯤ ꯃꯥꯏ ꯄꯥꯛꯂꯦ ꯇꯝꯕꯤꯔꯒꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯤ ꯑꯩꯅ ꯊꯕꯛ ꯑꯗꯨ ꯉꯝꯗꯕꯗꯒꯤ ꯌꯥꯝꯅ ꯁꯨꯅ ꯇꯝꯕꯤꯗ꯭ꯔꯕꯁꯨ ꯈꯔ ꯈꯔꯗꯤ ꯇꯝꯕꯤꯌꯨ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯈꯩꯕꯥꯛꯁꯅꯥꯅ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯉꯣꯟꯗ ꯑꯩꯅ ꯅꯨꯃꯤꯠ 4ꯅꯤ ꯈꯛꯇꯃꯛ ꯇꯝꯕꯤꯒꯅꯤ 4ꯅꯤ ꯑꯁꯤꯗ ꯅꯍꯥꯛꯅ ꯂꯥꯛꯇꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗꯒꯤ ꯈꯪꯖ ꯍꯩꯖꯕ ꯄꯨꯝꯅꯃꯛ ꯇꯝꯁꯤꯟꯖꯍꯧꯕ ꯌꯥꯒꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯈꯩꯕꯥꯛꯁꯅꯥꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯃꯁꯛ ꯎꯔꯦ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯣ ꯍꯥꯏꯔꯝꯂꯒ ꯈꯩꯕꯥꯛꯁꯅꯥ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯉꯥꯏꯕꯤꯈꯣ ꯑꯣꯖꯥ ꯉꯁꯤꯒꯤ ꯑꯣꯏꯕ ꯂꯩꯋꯥ ꯑꯃꯇꯪꯗ ꯑꯣꯏꯔꯁꯨ ꯇꯝꯕꯤꯌꯨ ꯍꯥꯏꯔꯨꯕꯗ ꯈꯩꯕꯥꯛꯁꯅꯥꯅ ꯄꯤꯕꯥꯔꯦꯜꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯒꯝ ꯂꯣꯟꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯅ ꯃꯥꯏꯕ ꯇꯝꯅꯕ ꯂꯥꯛꯂꯤꯕ ꯃꯥꯏꯕ ꯑꯁꯤ ꯍꯩꯕ ꯀꯌꯥ ꯌꯧꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯀꯣꯛꯁꯤ ꯈꯔ ꯆꯥꯛꯄ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤꯅꯦ ꯐꯔꯦ ꯍꯌꯦꯡ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩ ꯑꯃꯨꯛ ꯂꯥꯛꯂꯒ ꯃꯉꯣꯟꯗꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯇꯝꯍꯧꯗꯕ ꯌꯥꯗꯦ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕꯁꯤ ꯅꯨꯃꯤꯠ 4ꯅꯤ ꯈꯛꯇꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯄꯤꯕꯥꯔꯦꯜ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯤꯕꯥꯔꯦꯜꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯨꯡꯁꯤꯁꯅꯥꯅ ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯍꯥꯏ ꯑꯩꯁꯤꯕꯨ ꯊꯕꯛꯀ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯤ ꯃꯥꯟꯕ꯭ꯔꯕꯅꯤ ꯅꯪꯕꯣ ꯊꯕꯛ ꯆꯠꯂꯨꯔꯤꯕꯅꯤ ꯊꯕꯛ ꯑꯩꯁꯨꯅꯦ ꯃꯁꯦ ꯆꯠꯅꯤꯡꯗꯅꯒ ꯆꯠꯄꯖꯥꯠ ꯅꯠꯇꯦ ꯁꯣꯝꯗꯅ ꯃꯔꯣꯜ ꯑꯃ ꯍꯥꯏꯅ ꯁꯤꯡꯅꯕ ꯏꯌꯥ ꯌꯥꯗꯕꯅꯦ ꯀꯔꯤꯗꯅ ꯃꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗ꯭ꯔꯤꯕꯁꯤꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯡꯁꯤꯁꯅꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯄꯤꯕꯥꯔꯦꯜꯅ ꯑꯁ ꯈꯩꯕꯥꯛꯁꯅꯥꯗꯅ ꯃꯤꯑꯣꯏ ꯑꯃ ꯂꯩꯌꯦ ꯃꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯗꯤ ꯃꯁꯤ ꯃꯀꯣꯛ ꯐꯖꯅ ꯆꯥꯛꯄ ꯃꯤꯅꯤ ꯑꯩꯅ ꯃꯥꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯩꯖꯤꯟꯖꯒꯦꯅ ꯈꯜꯂꯤꯕꯁꯤꯗꯤ ꯄꯨꯡꯑꯣꯟ ꯑꯣꯟꯅꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯇꯧꯏꯗ ꯀꯥꯟꯅꯗꯦ ꯑꯃꯥꯏꯕ ꯈꯩꯕꯥꯛꯁꯅꯥꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯤꯕꯥꯔꯦꯜ ꯃꯐꯤ ꯃꯔꯣꯜꯒꯗꯣ ꯑꯃꯠꯇ ꯍꯣꯡꯗꯣꯛꯇꯅ ꯑꯃꯨꯛ ꯈꯩꯕꯥꯛꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯣ ꯃꯉꯣꯟꯗꯒꯤ ꯍꯩꯕ ꯌꯥꯕ ꯃꯍꯩꯁꯨ ꯇꯝꯖꯜꯂꯨꯔꯣ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯈꯤ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯅꯨꯡꯁꯤꯁꯅꯥꯗꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯉꯁꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯈꯔ ꯉꯟꯅ ꯍꯟꯖꯤꯜꯂꯛꯂꯦ ꯑꯗꯨꯅ ꯍꯤꯡꯈꯣꯜ ꯁꯥꯕꯟ ꯈꯔ ꯍꯣꯠꯅꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯤꯕ ꯑꯁꯤꯗꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁꯥꯎꯅ ꯂꯩꯍꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯤꯕꯥꯔꯦꯜ ꯈꯩꯕꯥꯛꯁꯅꯥꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯤꯑꯣꯏ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜꯅ ꯈꯩꯕꯥꯛꯁꯅꯥꯒꯤ ꯑꯣꯏꯍꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯂꯩ ꯀꯩꯔꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯗꯨ ꯈꯔ ꯋꯥꯠꯂꯤ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯇꯧꯔꯤꯕꯗꯨꯗꯤꯅꯦ ꯁꯔꯨꯛ 1,000 ꯊꯣꯛꯄꯒꯤ ꯑꯃꯈꯛꯇꯅꯤ ꯌꯥꯝꯅ ꯋꯥꯠꯂꯤ ꯃꯥꯅ ꯍꯥꯏꯗ꯭ꯔꯣ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯀꯣꯛꯀꯤ ꯂꯨꯔꯦꯟ ꯄꯨꯔꯛꯎ ꯀꯀꯥꯏꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯕꯥꯔꯦꯜꯅ ꯍꯥꯏ ꯑꯗꯨꯁꯨ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯑꯗꯨꯒ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯗ ꯁꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯣꯏꯍꯟꯒꯗꯕꯅꯤꯅ ꯍꯥꯏꯔꯤ ꯑꯗꯨ ꯂꯨꯈ꯭ꯔꯕ ꯊꯕꯛ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯊꯤꯔꯨꯒꯅꯤ ꯃꯤ ꯑꯃ ꯁꯤꯔꯛꯄ ꯃꯇꯝꯗ ꯃꯤꯗꯨ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ꯭ꯔꯥ ꯑꯍꯤꯡꯒꯤ ꯅꯨꯃꯤꯠ ꯃꯇꯝꯗ ꯁꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯀꯔꯝꯅ ꯍꯪꯉꯨꯒꯗꯧꯔꯤꯕꯅꯣ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯕꯁꯨ ꯅꯠꯇꯅ ꯃꯤꯅ ꯍꯦꯟꯅ ꯆꯤꯡꯅꯈꯤꯅꯕ ꯊꯕꯛꯅꯤ ꯑꯗꯨꯒ ꯇꯧꯒꯗꯧꯔꯤꯕꯗꯨ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯀꯣꯛ ꯂꯨꯔꯦꯜ ꯑꯗꯨ ꯀꯛꯂꯒ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯕ ꯌꯥꯕ ꯊꯕꯛꯅꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯃꯁꯤ ꯀꯤꯕꯨ ꯀꯤꯁꯤꯜꯂꯛꯂꯕꯅꯤ ꯑꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯃꯥꯅ ꯃꯥꯏꯕ ꯇꯝꯂꯣꯏ ꯍꯥꯏꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯕꯥꯔꯦꯜꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯗꯨꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯃꯥꯗꯤ ꯉꯝꯃꯣꯏꯗꯕ ꯊꯕꯛ ꯍꯦꯛꯇ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯃꯥꯏꯕ ꯇꯝꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄ ꯃꯥꯏꯕꯁꯤ ꯌꯥꯝꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯕꯨꯅꯦꯍꯦ ꯃꯥꯅ ꯎꯔꯩꯒ ꯄꯥꯔꯩꯒ ꯎꯗ꯭ꯔꯛꯀ ꯄꯗ꯭ꯔꯛꯀ ꯇꯧꯗꯅ ꯃꯤꯅ ꯉꯝꯃꯣꯏꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯃꯌꯥꯝ ꯑꯃ ꯄꯤꯌꯨ ꯍꯥꯏꯖꯤꯟꯗꯨꯅ ꯃꯍꯥꯛꯅꯅꯦ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯍꯩꯔꯤꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯑꯗꯨ ꯇꯥꯛꯊꯣꯛ ꯇꯝꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤꯗꯤ ꯅꯨꯃꯤꯠ 4ꯅꯤ ꯇꯥꯛꯄꯤꯒꯦꯁꯨ ꯍꯥꯏꯔꯤꯗꯅ ꯃꯗꯨꯗ ꯅꯍꯥꯛꯅ ꯍꯦꯛ ꯈꯪꯅꯤꯡꯕ ꯍꯩꯅꯤꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯝꯁꯤꯜꯍꯧꯔꯣ ꯑꯗꯨꯒꯅꯦ ꯅꯪꯒꯤꯁꯨ ꯕꯣꯏ ꯑꯃꯗ ꯏꯁꯤꯜꯍꯧꯔꯒ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯊꯝꯖꯤꯜꯍꯧꯔꯣ ꯑꯗꯨꯝꯕ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯈꯔ ꯂꯧꯕ ꯌꯥꯔꯒꯅꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯕꯥꯔꯦꯜꯁꯨ ꯍꯣꯏ ꯑꯣꯖꯥ ꯑꯗꯨꯅ ꯐꯔꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ
mayum lomda oina halakli mayum yausilaklabada mahaki nupina amu isau langakli kaino tawriba sibo yum masigi makhada ngahaka laibiningdabro haiduna sairi matam maduda bibarelna hai swadane chabeng amukta ngangakano aisu phamlaga laibidi natidana karino tawbu yaba tawri aina tawriba thabuga simai paglabadi aikhoi nungaigadoribani adumna hairakpada nusi sanana fare adu waradi ngasidagi waga amta ngangjelaroi haiduna warauna imung changki masigi matung bibarel su imungda parap changakli aduga mahaksu amada mukchot tarubagi wamalladuna mahak phamunga changsinuna ngahaktang pothage haiduna hipthaki matamaduta makoigi yum adugi sumanga kanagumba miyoi kharna launa khunapaki amadi bibarel bu kana kaubagi khonjal tabadagi bibarel mapalda parap tholai matamurda bibarel na kaino tawribadudi haiduna hanglaki wari asigi ahum suba tangka matang ngasida lusinjari mathangi tangkak singda kari kamdorokpagi haibadu mayam punna mungai minarasi mayam boroi bada muka hanna khurumjari